ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯔꯁꯤꯡꯕꯨ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯁꯦꯜꯒꯤ ꯃꯔꯅ ꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯐ꯭ꯔꯦꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯈꯨꯠꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯂꯥꯛꯑꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯑꯩꯒꯤ ꯚꯤꯌꯔꯁꯤꯡꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯪꯕ ꯑꯩꯈꯣꯏꯅ ꯕꯤꯁꯤꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯥꯞꯀꯗꯒꯦ ꯏꯁꯥꯅ ꯀꯥꯞꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯦꯛꯖꯦꯛꯂꯤ ꯃꯗꯨ ꯌꯥꯗꯕ ꯅꯠꯇꯦ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯤꯁꯤꯁꯤ ꯀꯥꯞꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯁꯦꯁ ꯈꯔꯗꯤ ꯃꯥꯌꯣꯛꯅꯕ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯁꯦꯁꯤꯡꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯗꯤꯚꯥꯏꯁꯇ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯏꯃꯦꯜ ꯍꯥꯡꯗ ꯂꯩꯔꯤꯕ ꯏꯃꯦꯜꯗꯣ ꯅꯠꯇ꯭ꯔꯒ ꯖꯤꯃꯦꯜꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯥꯏꯕꯗꯤ ꯃꯔꯝ ꯀꯩꯒꯤꯗꯃꯛꯇ ꯆꯦꯟꯖ ꯇꯧꯔꯤꯕ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯡꯅꯔꯤꯕ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯖꯤꯃꯦꯜꯅꯤ ꯏꯟꯗꯤꯌꯥꯒꯤ ꯖꯤꯃꯦꯜꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯕꯦꯟ ꯇꯧꯈ꯭ꯔꯦ ꯀꯨꯏꯔꯦ ꯃꯁꯤ ꯕꯦꯟ ꯇꯧꯈꯤꯕ ꯃꯔꯝꯅ ꯏꯟꯗꯤꯌꯥꯒꯤ ꯁꯥꯔꯚꯤꯁ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯕꯤꯁꯤ ꯌꯣꯟꯕ ꯀꯟꯇ꯭ꯔꯤ ꯈꯔ ꯂꯩꯔꯤ ꯐꯤꯂꯤꯄꯤꯟ ꯃꯂꯦꯁꯤꯌꯥ USA ꯕꯔꯖꯤꯟ ꯀ꯭ꯋꯦꯠ ꯍꯣꯡꯀꯣꯡ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯥꯔꯚꯤꯁ ꯇꯧꯔꯤ ꯑꯗꯨꯕꯨ ꯀꯃꯟꯂꯤ ꯑꯣꯏꯅ ꯆꯠꯅꯔꯤꯁꯤꯗꯤ ꯃꯂꯦꯁꯤꯌꯥꯒ USAꯒ ꯑꯗꯣ USAꯒꯤꯗꯤ ꯑꯃꯨꯛꯀꯁꯨ ꯈꯔ ꯇꯥꯡꯉꯤ ꯃꯂꯦꯁꯤꯌꯥꯗꯒꯤ ꯑꯗꯨ ꯃꯂꯦꯁꯤꯌꯥꯅ ꯈꯤꯇꯪ ꯍꯣꯡꯊꯩ ꯑꯗꯨ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯇꯔꯀꯤꯅꯤ ꯇꯔꯀꯤꯁꯦ ꯑꯩꯈꯣꯏꯅ ꯕꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯁꯤꯗꯤ ꯃꯂꯦꯁꯤꯌꯥ ꯑꯣꯔ ꯅꯠꯇ꯭ꯔꯒ USA ꯑꯃꯨꯛꯀ ꯇꯔꯀꯤꯗꯩꯁꯨ ꯍꯦꯟꯅ ꯍꯣꯡꯕ ꯀꯟꯇ꯭ꯔꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯕꯔꯖꯤꯟꯅꯤ ꯕꯔꯖꯤꯟꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯁꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕꯔꯖꯤꯟꯁꯦ ꯑꯩꯈꯣꯏꯅ ꯖꯤꯃꯦꯜꯁꯤ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯃꯇꯝꯗ ꯖꯤꯃꯦꯜꯁꯦ ꯑꯩꯈꯣꯏꯅ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ CFC ꯍꯥꯏꯕ ꯀꯣꯗ ꯑꯃ ꯆꯪꯉꯦꯕ ꯀꯣ ꯑꯗꯨꯒꯤ ꯀꯣꯗꯇꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯕꯔꯖꯤꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯥꯏꯕꯗꯤ ꯃꯣꯏ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯀꯣꯗꯇꯣ ꯂꯧꯗꯣꯏꯅꯦꯕ ꯑꯗꯨ ꯀꯣꯗꯇꯣ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯔꯒ ꯊꯥꯔ ꯑꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯀꯣꯗꯇꯣ ꯐꯪꯅꯉꯥꯏ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯆꯪꯉꯦ ꯑꯗꯨ ꯄ꯭ꯔꯣꯁꯦꯁꯤꯡꯗꯣ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯕꯔꯖꯤꯟꯁꯦ ꯂꯩꯅꯗꯕꯅꯤ ꯑꯗꯨꯕꯨ ꯃꯂꯦꯁꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯔꯤꯕ ꯏꯃꯦꯜꯗꯣ ꯍꯥꯟꯅ ꯂꯧꯊꯣꯛꯄꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯂꯦꯁꯤꯌꯥ VPN ꯑꯃ ꯍꯥꯟꯅ ꯁꯝꯃ ꯃꯇꯨꯡꯗ ꯃꯂꯦꯁꯤꯌꯥ ꯏꯃꯦꯜꯗꯣ ꯍꯥꯏꯕꯗꯤ ꯖꯤꯃꯦꯜ ꯅꯠꯇ꯭ꯔꯒ ꯏꯃꯦꯜꯗꯣ ꯑꯩꯈꯣꯏꯅ ꯀ꯭रिꯌꯦꯠ ꯇꯧꯔꯅꯦꯕ ꯀ꯭रिꯌꯦꯠ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯔꯤꯋꯥꯔꯗ ꯑꯦꯞ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯆꯤꯡꯉ ꯊꯝꯒꯗꯕꯅꯦ ꯑꯗꯨꯒ ꯔꯤꯋꯥꯔꯗ ꯑꯦꯞꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯂꯦꯁꯤꯌꯥ ꯂꯩꯔꯝꯕꯅꯤ ꯃꯂꯦꯁꯤꯌꯥꯒꯤ ꯀꯣꯗ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯅ ꯚꯦꯔꯤꯐꯥꯏ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯀꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯀꯥꯔꯠꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯥꯔꯠ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯤ ꯖꯤꯃꯦꯜꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯕ ꯃꯇꯝꯗ ꯀꯥꯔꯠꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯥꯔꯠꯁꯤ ꯑꯦꯛꯁꯦꯞ ꯇꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯚꯤꯁꯥ ꯀꯥꯔꯠ ꯅꯠꯇ꯭ꯔꯒ ꯃꯥꯁꯇꯔ ꯀꯥꯔꯠ ꯑꯃꯒ ꯀꯥꯔꯠ ꯑꯃꯠꯇ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨ ꯀꯥꯔꯠꯇꯨꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯚꯤꯁꯥ ꯀꯥꯔꯠ ꯀꯃꯟ ꯑꯣꯏꯅ ꯆꯠꯅꯔꯦ ꯚꯤꯁꯥ ꯀꯥꯔꯠ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯁꯨ ꯕꯤꯁꯤ ꯀꯥꯞꯄꯗꯣ ꯌꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯀꯥꯞꯇꯣꯏꯁꯦ ꯕꯤꯁꯤ 5,120 ꯐꯪꯕꯅꯦ ꯀꯥꯞꯇꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ 5,120 ꯐꯪꯕꯗꯣ ꯍꯧꯖꯤꯛ ꯀꯥꯞꯄꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯞꯄꯤꯕ ꯃꯤꯁꯛꯁꯦ ꯁꯤ ꯏꯃꯥꯟꯅꯕꯅꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯣꯏꯅ ꯀꯥꯞꯄꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯇꯣꯞꯄ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ 180 ꯑꯃꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯆꯥꯎꯅ ꯀꯥꯞꯄ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯑꯗꯣꯝꯗꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯏꯠꯇꯩ ꯈꯔ ꯍꯥꯞꯀꯦꯅ ꯈꯜꯂꯦ ꯀꯥꯞꯄꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗ ꯅꯠꯇ꯭ꯔꯒ ꯇꯦꯛꯁ ꯑꯣꯏꯔꯁꯨ ꯊꯥꯕꯤꯔꯛꯑꯣ ꯑꯆꯧꯕ ꯀꯥꯞꯄ ꯌꯥꯔ ꯃꯥꯜꯂꯦ ꯑꯩ ꯕꯤꯁꯤ ꯀꯥꯞꯄꯩ ꯃꯑꯣꯡꯗꯨꯁꯨ ꯍꯧꯖꯤꯛ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯀꯥꯞꯄꯩ ꯃꯑꯣꯡ ꯎꯠꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯐ꯭ꯔꯦꯟ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯁꯦꯡꯗꯣꯛꯆꯒꯦ ꯃꯔꯝꯗꯤ ꯍꯟꯗꯛ ꯀꯥꯞꯄꯤꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯇꯥꯡꯉꯤ ꯈꯣꯠꯂꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯑꯩꯒꯤ ꯚꯤꯌꯔꯁꯤꯡꯅ ꯍꯥꯏꯗꯨ ꯌꯥꯝ ꯆꯨꯝꯃꯦ ꯇꯥꯡꯉꯤ ꯍꯟꯗꯛꯀꯤꯁꯦ ꯑꯗꯨꯕꯨ ꯃꯐꯝ ꯈꯔꯗꯗꯤ ꯍꯥꯟꯅꯒꯤ ꯇꯔꯀꯤ ꯀꯟꯇ꯭ꯔꯤꯁꯦ ꯑꯗꯨꯃꯛ ꯏꯟꯇꯔꯦꯁ ꯍꯧꯖꯤꯛ ꯌꯥꯎꯕ ꯌꯥꯕ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯍꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯍꯧꯖꯤꯛ ꯇꯔꯀꯤ ꯀꯟꯇ꯭ꯔꯤꯁꯤ ꯌꯥꯗ꯭ꯔꯤ ꯌꯥꯗꯕꯅ ꯃꯔꯝ ꯑꯩꯒꯤꯁꯦ ꯑꯣꯏꯔꯒ ꯀꯌꯥ ꯂꯩꯔꯤ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯩ ꯀꯟꯇ꯭ꯔꯤꯁꯤꯗ ꯀꯌꯥ ꯂꯩ ꯂꯩꯕꯅ ꯑꯣꯀꯦ ꯃꯔꯝ ꯇꯧꯔꯦ ꯑꯣꯏꯔꯒ ꯁ꯭ꯇꯥꯔꯒꯟ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯝ ꯆꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯈꯔꯗꯗꯤ ꯌꯥꯕ ꯃꯔꯝꯅ ꯃꯐꯝ ꯈꯔꯗꯗꯤ ꯑꯗꯨꯝ ꯍꯣꯡꯉꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯚꯤꯌꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯍꯣꯡꯍꯟꯕꯗꯣ ꯑꯩꯁꯨ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯃꯤ ꯑꯗꯣ ꯃꯁꯤ ꯌꯥꯔꯛꯈꯤꯕꯁꯨ ꯌꯥꯏ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏ ꯀꯩꯒꯨꯝꯕ ꯌꯥꯔꯛꯅꯉꯥꯏꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯔꯗꯤ ꯌꯥꯒꯅꯤ ꯁꯣꯏꯗꯅꯃꯛ ꯌꯥꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩ ꯍꯧꯖꯤꯛ 2 ꯃꯟꯁꯁꯤꯗ ꯏꯃꯦꯜ 50ꯃꯨꯛ ꯁꯨꯔꯦ ꯍꯥꯡꯉꯤꯁꯦ ꯃꯂꯦꯁꯤꯌꯥ USA ꯃꯌꯥꯝ ꯑꯃ ꯍꯥꯡꯉꯤ ꯑꯅꯧꯕ ꯀꯟꯇ꯭ꯔꯤ ꯑꯍꯣꯡ ꯐꯪꯒꯗ꯭ꯔꯥꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯐꯪꯗ꯭ꯔꯤ ꯀꯥꯔꯠ 4 ꯂꯩ ꯀꯥꯔꯠ 4ꯁꯦ ꯍꯥꯞ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯞꯄ ꯌꯥꯔꯤꯁꯦ ꯑꯃꯈꯛꯇ ꯑꯣꯏꯅ ꯇꯧꯋꯤ ꯀꯥꯔꯠ 4ꯁꯦ ꯑꯇꯩꯗꯤ ꯑꯃꯨꯛ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯚꯤꯁꯥ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯤꯁꯨ
ꯃꯗꯨ ꯚꯤꯁꯥ ꯀꯥꯔꯗ ꯂꯩ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯥꯗ꯭ꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯥꯔꯗꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯚꯤꯁꯥ ꯀꯥꯔꯗꯁꯤ ꯀꯩꯒꯨꯝꯕ ꯑꯗꯣꯝꯒꯤ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯚꯤꯁꯥ ꯀꯥꯔꯗ ꯀꯃꯥꯏꯅ ꯇꯥꯟꯅꯒꯗꯒꯦ ꯍꯧꯖꯤꯛꯇꯤ ꯕꯦꯡꯅꯁꯨ ꯚꯤꯁꯥ ꯀꯥꯔꯗ ꯍꯥꯏꯕꯁꯤ ꯏꯁꯨ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯔꯨꯄꯦ ꯀꯥꯔꯗ ꯑꯣꯏꯅ ꯐ꯭ꯔꯤꯗꯝ ꯑꯣꯏꯅ ꯂꯣꯏꯅ ꯏꯁꯨ ꯇꯧꯔꯦ ꯚꯤꯁꯥꯗꯤ ꯑꯣꯏꯅ ꯏꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯚꯤꯁꯥꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯐꯪꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯂꯦꯁꯤꯌꯥ ꯖꯤꯃꯦꯜ ꯑꯃ ꯑꯩꯈꯣꯏꯅ ꯚꯦꯔꯤꯐꯥꯏ ꯇꯧꯒꯗꯒꯦ ꯑꯩꯈꯣꯏꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅ ꯋꯥꯛ ꯇꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯦꯝꯖꯔꯛꯀꯦ ꯉꯁꯤꯗꯤ ꯁꯝꯂꯞꯄ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯕꯅꯦ